Ariba Chahina Loshilla Pagaloinana, Anawa Chahila Pasida, 18 Channel, Miamda, Yapapauzel Pizari. Anawa Chahina La Pagaloinana, Equima Seldi Marata, Nushinaba, Santi Leba, Amadi, Zakat Balamdam Ama, Oiminarasi, Haina, 18 Channel, Vinagade, Pauzelasi, Hansari. Rumjari Mayambu. Handaki by New Year Lapada Mayamda, Hamamakta Yafa Pausel Pizari. 2022 Haiba Chahisina, Chakibagaloina, Aquina Hona Jaramba, Waramba Mayama, Loikiduna, Anova Chahi 2023 Lapada, Anova Blessing, Anova Board, Aquina Torbo, Kudimakta, Yafamangol Piba, Toru Kudimakta, My Pak Pachahim, Oiminarasi, Haiduna Mayamda, Pausel Pizari. Thank you. Hi Mayam, Zeni Korai Ahana 2022 Loisalam Ba Amati 2023 Hawapa Sida Mayam Butaran Okseri Kurunzari 2022 Loikraba Natung 2023 Lakba Asida Akwai Iramdam Sida Lady Back Desa Pudama Harang Sisanana Laiminaba Himinaba Amati Tauhaidaba Toaidaba Todoa Tok Mayama Topi Ratanaba Amati Pataba Sinataba Punasainaba Adukumba Mayamasi 2022 Asina Uba Oikrasanu Haina Aiki Michael Hanzari 2023 Lakbasida Anoba Nahamayam Apapa Porapa Amati Laminari Besasina Apapa Wakalon Mayama Putopana Apapa Message Pinadana Apapa Tapatong Anataudana Mayama Sakon number what Naminasi Aduga Lakadoreba Kweki COVID-19 Sisu Mayam Sandana Laina Sting Poknaba what Naminasi Mayamsu Zapasana social distance amati sana sabu seksina laibinaba amati mayampu yamna takyada lainaba aigi magai deki so haizari 2023 asida mayam sutra soidana apaba society apaba iramdam apaba manipur amho oyasi haina aigi magai deki haizari laiba 2023 sida anuba chahi lakpa sidadi ekoi iramdam ekoi leiriba mipul khudima yamna nungsi sanana minaba loinana laina tina chendraba mahik matai chendraba covid kumba amukna laktaba koirasanu ekoi pun haksang paba nungsi sanana minaba iramdam ama oiminarasi aina mayamda pause bizeli chaliba chahi 2022 na loisalakpa anuba chahi na lakpa ga iroinana nungaiba yaifaba Santi Leba Anubu Chahi 2023 Ubirapo Orisunu Tongnijari Amadi Central Government ki MSME Makada Lejariba MSME Technology Center Imphal Nasu Anuba Ahenba facility kaya Amagaluina Ay Gimang Tadun Leriba Ida Kanaba Manamusiba Pambi Singasi Sinazarga Shana Saki Tabak Pizza Batanatana Mio Kyamusu Tabak Pibangam Honabada Angam Mateng Pangna Vidamukta Ngaiduna Lejaramke. Anova Chahi Lakpasida Equigi Tongan Ba Lamdam Sida Tongan Ba Equi community Mayam Ama Kundaduna Jati Kayana Kundaba Lamdamni Aduna Masida Aigi Lam Aigi Saruk Adana Tongana Kaiduna Gitar, the Lamdamse, Tokai Machet Tadana, Lamdamse, Kadaway the Suma Pung Pava Lamdamamu Oiroi, Aduna Lamdamsi the Kundabiriba, Tongan Bakamuti Sina, Aigi Haba Wakal Tadonarga, Lamdamse Santi Leba, Ing Tapanunga Paba, Malemgi, Tambak the Zaurba. Tambakta equina maming tambangam nanaba lamdam se sana konaba Aryan culture adigi tongan ba mayam sina lamdam sibu santi porapada ekoi mayam se amatoina lingjen manana lamdam sida samina si haiba wafamdu thamjari 2022 ariba sahina loigrabada anauba sahi 2023 na yarokpada afaba nungaiba oiminarse happy new year